한답니다. 오늘은 목표. ꯑꯩꯒꯤ ꯃꯤꯡ ꯍꯧꯕꯤꯖꯝ ꯈꯥꯡꯃꯤꯇꯩ ꯑꯩ ꯏꯁꯥꯃꯛ ꯁꯤꯗ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁꯇ ꯇꯝꯖꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯤꯕꯁꯦ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤꯃꯛ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯑꯥꯔꯃꯤꯁꯤꯡꯅ ꯈꯨꯠ ꯊꯥꯔꯛꯈꯤꯕ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯕꯁꯇ ꯍꯥꯏꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅ ꯀꯥꯞꯁꯤꯟꯕ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯑꯣꯏꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯁ꯭ꯀꯨꯜ ꯃꯔꯤ ꯄꯨꯜꯂꯒ ꯁꯤ ꯖꯣꯟꯁꯟ ꯇꯤꯖꯤ ꯏꯕꯣꯇꯣꯟ ꯁꯅꯥꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯒꯣꯚꯔꯅꯔꯅ ꯃꯦꯃꯣꯔꯤꯌꯦꯜ ꯑꯃꯇꯪ ꯄꯤꯁꯟꯖꯒꯦꯅ ꯑꯩꯈꯣꯏ ꯄꯤꯁ ꯑꯣꯏꯅ ꯔꯦꯂꯤ ꯆꯠꯆꯕꯅꯦꯕ ꯄꯤꯁ ꯔꯦꯂꯤ ꯆꯠꯆꯕꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯪꯕ ꯃꯇꯝꯗꯁꯨ ꯈꯨꯠ ꯊꯥꯡꯒꯠꯂ ꯂꯣꯏꯅ ꯆꯪꯉꯦꯕ ꯈꯨꯠ ꯊꯥꯡꯒꯠꯂ ꯆꯪꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯇꯪꯈꯥꯏꯕ ꯍꯧꯔꯛꯄꯅꯤ ꯁꯤ ꯇꯥꯟꯅ ꯇꯥꯜꯂꯛꯄꯅꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯄꯤꯁ ꯑꯣꯏꯅ ꯆꯪꯒꯦ ꯑꯩꯈꯣꯏ ꯑꯗꯨꯗ ꯚꯥꯏꯑꯣꯂꯦꯟꯁ ꯑꯝꯇ ꯄꯥꯝꯈꯤꯅꯦꯕ ꯑꯩꯈꯣꯏ ꯃꯦꯃꯣꯔꯤꯌꯦꯜꯗꯨꯅ ꯈꯤꯇꯪ ꯄꯤꯁꯟꯖꯒꯦꯅ ꯆꯠꯆꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯈꯨꯠ ꯊꯥꯕꯁꯤꯡ ꯑꯗꯨꯗꯤ ꯑꯥꯏ ꯗꯤ ꯕꯤꯁꯤꯡ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯏꯔꯥꯡꯁꯦ ꯍꯥꯏꯗꯤ ꯀꯜꯂꯤꯕꯅꯤꯅ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯥꯔꯛꯄ ꯁꯥꯇ꯭ꯔ ꯈꯨꯠ ꯊꯥꯕ ꯑꯗꯩ ꯕꯁꯇ ꯀꯥꯞꯁꯤꯟꯖꯕ ꯕꯁꯇ ꯁ꯭ꯇꯦꯌꯔ ꯀꯥꯞꯄꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗꯦꯕ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯉꯁꯥꯏꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯥꯔ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯃꯣꯏꯅꯁꯨ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯄ ꯄꯥꯝꯗꯦ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗꯣ ꯉꯔꯥꯡ ꯀꯩꯒꯤꯗꯃꯛꯇꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯗ ꯈꯨꯠ ꯊꯥꯔꯛꯏꯁꯦ ꯈꯨꯠ ꯊꯥꯔꯛꯏꯕꯒꯤ ꯃꯔꯝꯗꯣ ꯍꯥꯟꯅ ꯄꯨꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯉꯔꯥꯡ ꯈꯨꯠ ꯊꯥꯈꯤꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯥꯔꯁꯤꯡꯗꯣ ꯑꯗꯨ ꯄꯨꯊꯣꯛꯄꯤꯌꯨꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯔꯦꯂꯤꯁꯤ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯈꯨꯠ ꯊꯥꯡꯒꯠꯂ ꯆꯪꯖꯕꯅꯦꯕ ꯅꯨꯄꯤ ꯂꯥꯟ ꯃꯃꯥꯡ ꯍꯦꯟꯖꯜꯂꯕ ꯐꯥꯎꯗ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏ ꯚꯥꯏꯑꯣꯂꯦꯟꯁ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯪ ꯄꯤꯁꯟꯖꯒꯦꯅ ꯆꯪꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯡꯒꯣꯡꯁꯦ ꯀꯥꯞꯊꯣꯔꯛꯄꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯩꯈꯣꯏ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯍꯨꯝꯈꯛꯁꯦ ꯆꯪꯖꯔꯒ ꯚꯥꯏꯑꯣꯂꯦꯟꯁ ꯄꯤꯁꯇ ꯑꯗꯨꯝ ꯇꯧꯖꯒꯦ ꯇꯧꯕꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯡꯒꯣꯡꯁꯦ ꯀꯥꯞꯄ ꯑꯩꯈꯣꯏ ꯇꯪꯒꯥꯏꯔꯛꯄꯅꯤ ꯑꯗꯣ ꯁꯤꯒꯤ ꯊꯧꯑꯣꯡꯁꯦ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯀꯟꯗꯦꯝ ꯇꯧꯖꯩꯑꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯈꯨꯠ ꯊꯥꯔꯛꯈꯤꯕ ꯑꯃꯗꯤ ꯈꯨꯠ ꯊꯥꯔꯛꯏꯕꯁꯤꯡ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯁꯇ ꯀꯥꯞꯁꯤꯜꯂꯤꯕ ꯃꯣꯡꯒꯣꯡꯁꯤꯡ ꯑꯗꯨꯒꯤ ꯀꯥꯞꯁꯤꯟꯈꯤꯕ ꯁꯥꯔ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ